Dapat merasa dari dua ini jira keras ada dari ini sih mulai itu dari terus lagi Kita selesai, sudah mulai main potong ya. Nasi di tomato suka hapten lagi, hapten ni. Aduh, sudah hapten nasi. Ini ikan lupa sotong ya. Oh, waktu hendak jadi pada ini tak kita. पानी वगैरह बदली Sisina angangi morok thaktrinaisida khara khaidokpiraga mahi hapchalaga kamthokpiragena khaidokpire adu yamnasu hawbane angangda try tawbiyo aduga jendo thotpanina moida chabasu nungaimne mayamsu try tawbiyo sida leire angangi khaidokpigibado adu moi akhoi angang anise makhong chaba yamna pame adugi makhong haptani makhong hapire mabani aduga ai hujisi masan khara morok khara hapchalle adigi machu khara mu hapchallerani adigi masla khara mu masando apna chicken masla ni ko aduga si sing asubaga kai kase masai ngobada hakamno hujisi kitang manam nungsinabane na yamnadi hapidre angangina kitang hapchanbire manamdo muke hena nungsinaba mahaudo leire henabagi hapchanbirane aduga hujik mahi apaga thangkatkare taret nipala kamthokpirani aduduga manul langthoka ngahak pruk pruk sohalaga adum loirani akhoigi morok thakchalage ngan langthokrabanina tadi sisa mahi hapchalage
ꯃꯌꯥꯝ ꯆꯤꯀꯟ ꯊꯣꯡꯕ ꯂꯣꯏꯖꯔꯦ. ꯑꯩꯅ ꯁꯂꯛ ꯑꯃꯁꯨ ꯁꯦꯝꯖꯤꯟꯖꯔꯦ, ꯑꯗꯨꯒ ꯀꯂꯦꯖꯥ ꯑꯃꯒ ꯃꯦꯠꯆꯔꯦ. ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣ.